Pokna pham lamdam Manipur yaure khanglakpa mikupta khanghodana mitlu asi pirangna thumat ki haina nimit tarani ki khongsakta Bangladesh tagi Manipur da thunglekhi bi ngangbam silpina phongdoraklei Bangladesh ki maitai ningol ngangbam silpi asi mafamaduda khunda laita duna lairiba maitai singi punsirol amasung satna lonchatta yumpham oiraga video kya sem saduna miyamda khanghalliba blogger amani mahaki video sing Manipur gi miyam phawbana pukning khoidana yengna khibani yausang kumega mari lena numit tarani gi khongsakta hawkhiba tang taretta thunglakhi bi ngangbam silpi hauzik Manipur lenga ki cap and PD minister laisang tham susindro gi yumda lairi mafamadu da TomTV gi staff reporter Sawajam Gyanan amasung video journalist B Ananga akhanana unaba amada ngangbam Silpina hai Bangladesh ki Manipur Youth Forum na hawkhiba chahida ningol chakoba kumhai aduda Minister Susindro bu invite tawki maduda Minister na lakpiduna Bangladesh da khwaida chawba mawongda ningol chakoba gi thorum pangthoki Minister gi khongsat aduda makhoi busu Manipur da lakna ba invite tawbiramki madugi matungina Manipur gi khwaidagi chawba kumai ama oiriba yausangda saruk yaruna ba haiduna lakhibani Manipur khongsat asige achangba senpham khudimak Minister Susindro na puthokpiki sahi taret khuntakhiba matamdagi choijaina na khunda laita khrabasu imalebak Manipur da amuktang satpa haibasi mahaki manglani masi Bangladesh da khunda laita duna lairiba maitai khudingmaki apambani laibak Pabadi mahaki manglan asinga sidi mangphauna bangamle adumapu khongsat asida ima pabung loina rakhidaba asimakti pukning nungsiba phawi yausang kumegi saruk ama oina angang singna lambida thatuna sel khaiba asi urubada mahaksu yawningba phawki loinana ngarang asi thabal chongba amadasu saruk yaba phangki maphamasda thabal chongbagi mawong matau asi Bangladesh ka khara khenerabasu pukningda apenba Fauki Manipur da pangthok leba yausang kumai asi Bangladesh ka kheneba kaya leiba maram top pa mahaw ama phangbang kamle haina silpina makatana phongdorke akhoi Bangladesh ta yausang je akhoi Bangladesh ta tawri aduga ada khoina tawri sina khunda ta adum naka thengba se maugi lesabi gi lesabi ahan adum ma ane makhan gi kana torga dum ni ne yaba asigana bu akoi lambi da dum naka thengbai pesa thori thatnaga tawrina du singdo ai kano da YouTube ta de dum ure yaba ado ngarang de dum aina su kari da dum chatpada du singdo ure yam nungsi ada ne ai su adu singdo yawning yaba sumai thatna khotna ka tawbado adu gai di adana bu adu singdo amta leite mayangi country ni na ado akhoi dum yumlak ta chatlaga adum pesa oina ni aba ada tawrisina khoi thabal chongbo siga su khetang di khatna bale ado aise adu yam heiba su date aba ada di dum normal da dum tap na dum chongbo di adum heiba da du yam hen heita ba siga dum ai nga ka yaurui round ma nga ka yaurui da siga na chongi hinje yam phajei yam nungai odo mali ado am ka su heyeng khani makhada am ka su yaw ga ina khalli Manipur yaure khangba mikupta kari wakhalon phawkhibage haina TomTV hangba wahang amage pawkhum piraduna silpina makhatana hai Imphal gi Bir International Airport ta hek khongda mikup adu punsida khwaidagi nungaiba amasung pukning nungsikhiba amani airport tagi lambi da lakpa matam da su nak yakta igi mari maitai ngakta urubada hena nungaiba phawki maitai haiba phurup asi amukta ukhidrabagi mawongda koyeng yenglaga lakhi Bangladesh tadi Muslim phurupna masing yamba maramna masigi nungaiba makhal asi amukta phawba Haktheng na khidri Manipur da lairingai manung asida puariga saguna ba mafam sing yauna angamba makai koina chaktuna yengani Bangladesh ta thoidokna chaba phangdaba mimi singzu yauna maitegi mathel lukoi kaya amasu chaba phangle adubu makna khwaidagi khoida ba utti asangbadi ngasi phawba sadri Bangladesh ta khunda laitari ba maitai amasung Manipur gi maitai sing gi marakta lainari ba igi mari asi matam chukpada Taknadana
ꯊꯝꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯃꯔꯤ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯂꯩꯍꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯣꯏꯅ ꯂꯥꯛꯄꯤꯌꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯩꯇꯩ ꯑꯩꯈꯣꯏꯁꯨ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯂꯤꯄꯨꯟ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯕ ꯉꯝꯒꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯈꯣꯡꯗꯥꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯃꯤꯅꯤꯁꯇꯔ ꯁꯨꯁꯤꯟꯗ꯭ꯔꯣꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅ ꯁꯤꯜꯄꯤꯅ ꯇꯣꯝ ꯇꯤꯚꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯌꯧꯔꯤ ꯍꯥꯏꯅ ꯇꯥꯆꯧꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯥꯟꯆꯟꯗꯧꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯄꯨꯛꯅꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯦ ꯑꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯈꯥꯡꯅ ꯂꯩꯈꯤꯕ ꯉꯝꯗꯦꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯒꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯄꯨꯗꯧꯁꯤꯡꯅ ꯁꯤꯗꯒꯤ ꯆꯣꯏꯖꯥꯏꯅ ꯇꯥꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯑꯒ ꯈꯨꯟꯗꯥꯅ ꯂꯩꯈꯤꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯦ ꯈꯪꯗꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯗ꯭ꯔꯤꯝꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏꯅ ꯆꯣꯏꯖꯥꯏꯅ ꯇꯥꯔꯕ ꯃꯩꯇꯩꯅ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯐꯪꯕꯁꯦ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯦꯌꯥꯔꯄꯣꯔꯠꯇ ꯀꯨꯝꯕꯩ ꯃꯈꯥꯗꯩ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏꯅ ꯑꯥꯗ ꯂꯩ ꯍꯥꯏꯗꯗꯤ ꯃꯨꯁꯂꯤꯝ ꯉꯥꯛꯇꯅꯤ ꯎꯔꯤꯁꯤꯡꯁꯦ ꯃꯩꯇꯩ ꯑꯃꯇꯪ ꯎꯕꯗ ꯑꯗꯨꯝ ꯃꯥ ꯃꯩꯇꯩꯅꯤꯅꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯨꯛꯂꯥꯎꯕ ꯑꯃ ꯐꯥꯎꯔꯦ ꯑꯗꯨꯒ ꯁꯤꯒ ꯂꯥꯛꯄꯗꯩꯅ ꯃꯩꯇꯩ ꯉꯥꯛꯇ ꯑꯗꯨꯒꯩꯗꯤ ꯑꯩꯁꯦ ꯒꯥꯔꯤꯗ ꯂꯥꯛꯄꯁꯦ ꯁꯨꯝ ꯌꯦꯡꯉꯦꯕ ꯗꯨꯀꯥꯟꯗ ꯐꯝꯕ ꯍꯥꯏꯔꯣ ꯒꯥꯔꯤ ꯑꯣꯇꯣ ꯊꯧꯕ ꯍꯥꯏꯔꯣ ꯄꯨꯝꯅꯃꯛ ꯃꯩꯇꯩ ꯉꯥꯛꯇ ꯀꯩ ꯍꯥꯏꯅꯤ ꯃꯈꯣꯏꯁꯤꯡꯁꯦ ꯎꯕꯗ ꯑꯩꯁꯦ ꯃꯤ ꯑꯃꯨꯛꯐꯥꯎ ꯎꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯉꯅ ꯂꯩꯌꯦꯕ ꯃꯈꯣꯏ ꯈꯜꯂꯝꯒꯅꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯤ ꯑꯃꯨꯛꯐꯥꯎ ꯎꯗꯕ ꯑꯗꯨꯃꯥꯏꯅꯒ ꯌꯦꯡꯉ ꯂꯩ ꯍꯥꯏꯅ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯩꯇꯩ ꯉꯥꯛꯇ ꯎꯕꯁꯤꯒ ꯈꯪꯗꯦ ꯀꯩ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯦꯕ ꯌꯥꯝꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ